Saitagi hapugo, wait. Mamang chahi ki marjing pana ki panalapa Yumnam Gojendra alias Gopina kumsi chahi ki panalapa Nongmaithen Boni Meitei ki mafamda koket upigani Kauru panagi oina mamang chahi ki panalapa Wangkhai Mayum Romi Singna hantak chahi ki panalapa Bikram Lukramda koket upigani Aduh, mamang tu kanjali, pura kanjali. Sai, Romi sai tagi. Yare itu cap sare. Jadi dah umur tu. Aduh ni, smoke khazal le. Jadi dah smoke khazal lakuan. Thangzing panagi, mamang chahi panalapa. Thingbai Zam Kishore na handak chahi ki panalakpa Naurem Herojit pu koket upigani Haiba koket sing asi kaithe lakpa mohuri meitai na sem sajabani Ngaku, wait, no, wait. Okay, yare. Mamang chahi panalakpiramba ise nausing amasung koi rasibu sem sabiri bekai kunojo pagong kaitela kon mohori maiteibu club ki maikai dagi hanana thakapa phongdokcher volunteer sing uthaga chali mathangda flag hoisting gi tanzadu yosinjarakle adu akhoi ki chief guest lakadaba matam khatang wali bana akhoi gi thoramasida hana thungladuna laibiriba honorable minister Kasim Vasum ki mafamda akhoi gi club asigi flag chingkhatpina bagi damakta nolukchari I would like to request honorable minister Kasim Vasum for hosting the flag which is in front of the stage. loina na kai khumna jariba panalakwa mari na su isa gi panagi flag chikhatpinaba kanganjari flag hoisting tawma matam asida asigi moibungge artist singna moibung khongduna flag hoisting asibu apung phan bigani Dice the election biriba dignitary sinasu flag hoisting asi saruk yabo ina e company to biri panalakwa mari su lengthok pilaktuna isa gi panagi piran chikhat piranaba khanganjari club ki flag asidi unfurl oina to bigani aduga panagi flag asidi hoist oina to bigani Club flag to be hosted by Honorable Minister Kasim Vasum. Honorable Minister Kasim Vasum na club asigi firalbu unfurl tawraba matungda aikogi leiriba pana marigi pana lakpasing nasu masa gi firal sing chingkhatpinaba nolukchari Nasigi moibung khongbiri basing surai samling wajam su hemanjam Flag to be hoisted by Honorable Minister Kasim Vasum.
Ikai kuna jeriba pana lakpa singna pana ge phiran chikhatli tinbini ba kwai puna mana kuba hona kubi dona puning thoka pinaba nixing jeri loine na ngasi ikai kuna jeriba guest of honor asu club ki flag asi unfold tobigani Ojek thongla dagani pana lakpa mari busu masung kai khuna jariba guest of honor loina tai selection bakti ni dari puna mapu flag hosting asi mapung phan bi bagi hana thagat pa phungdok jari kai khuna jariba pana lakpa mari nasu sai sagi phampham langda election birna ba. I would like to thank Honorable Minister Kasim Basung for hosting the club flag. March past की contingency already lambi da lakpa hore contingency na yorokpa matamda aikugi guest of honor honorable minister na salute okpa matamda ngasigi thoroma sida lengbirakliba chief host guest of honor sing special guest sing president amadi organization secretary nasu guest of honor bu accompany taunanaba ningsingjari mahaka loinena chapiduna aikugi contingent singna mafam asida yoraktuna salute okpa matamda guest of honor ga loinena punna lepminana ba hanna nolukchari.